Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amung laubirasi struggle 13 suba tangka family bani thonau maya aduda kari wakhal bu khaliba kanana sukhang bangam banate Thoibi journal ama parambadagi mamaya adu kupsinki Thoibi gi hegna kanda famdak liba nupa ado Thoibi na mamay kupsinki bana hanbana nupa adu gi masak adu uhaw banate nupa adu Thoibi da haifet yenglai makuta pariba boarding pass amadi passport adu mana purakliba bag adu da hapchili luggage adu di hana na maga sit mathak adu da thamkhrabani plane adu paiba horamdai adu da Thoibi mamai da kupliba journal adu makut oiduna paiduna lokthorei mamit adu su sukduna hairap thonau adu di yenglai plane pakhat kadabagi chin ba horakba adu ubada ngaksamda yaliba earphone adu nakongani da hapchinkhre mobile adu offline mode thamduna playlist adu dagi isai mathaduna tanaba honari nakanda family banupa adu Thoibi na tawriba adu yengsinada saduna adumakti yenglibani Thoibi di nagyetta kana family kana lairi yengluba sangdi tariba isai adu da pukning lupli Thoibi isai adu makhata da earphone adu fachingthoi matau adu magi wakhalda loya lakli taklibani kawba ngamnaba honaba aduna hena ningsingnabagi lambi chama chama piribani kawge khalakpa mikuptana helibani nungsibasu isai adu volume hobana thangnana famliba nupa adusu haifet lakfet taribani nupa adusu sit aduda mamit usinduna ngathaduna famlibani Thoibi na khangauda mamaidagi journal adu lakthokduna laikiba aduda machindagi Nangnay bunung shibadi Uiramle mamingtagi Karigino igida maglipangam driba Lipchukinang gida maghaina Kudong tiba kayagi mangda Adubo thadok tuna chutkri famde Aibu thadok lamlagag Inagtigi lapthokraga Thoibi isai mayek aduda famliba nupa adudi yenglai nupa adugi masak adu ubada Thoibi masada khangkraba miyoi amadi yamna mali haiduna munne yengli khetnaribani khetnabasu tabani ahanba ukiba numit adu yamna jinglemba amagi saklonda ukibani ngasi uriba sina collar t-shirt black ama litli aduga black pen amasu setli khungupti white shoes ni tongliba Samajsu nahana hospital chatbagi aduk sitna nahatbani ngasi uriba nupa sigi samad asina oiromda samsing ado tapnapna loina haithari hojik uriba sakfam ado ahanba oibanina kanaguma miyoidi lakshin maphaw ngamloi minute ani ahum khaktani ahanba thengnakiba numit ado Thoibi gi mafamdadi nupa ado fat lakshin bangamkhre Thoibi na sum yengduna leiba aduda nupa ado mamit pangthorei Thoibi thakatpa pakhatpa kari sufaurudi meeting adu tapna dumak mamanglomda thamlai any problem hanglai nupa mana Thoibi meet adu khitang pherap yengduna nothing oh okay nupa adu mamit amu ushinki yumgi pochai sing adu thugai ba kokhaibagi makholaduna imung adu pumnin nili Thoibasu tawriba mataw aduda hanglubasu ngamda tumina tashinduna leplaga lei Ronald mapam khangidre haiba Leon gi wahai asidani loya mana tainafam khangda ka aduda leiriba thawai pandaba potsak sing aduda tainariba nupi thingadaba numitni tawriba mataw ado minaraba loyana tawriba sing adu uribani adubu kithi kirum tawna manakda changsili tamo loya angang mamamit aniduna minarabada yenglai khudumani adu jejet tasinduna asauba adu fathanaba laknari nupi mayumda ayuki paw haidokpadi gopal nasinduna mi khara thaduna haidok khalurabani chatnabigi matung inna nupi khara tawduna thingadaba adusu tawriba irang aduna Thoiba budhita da leiribani hojikta da tumina leplamba Thoiba loyada kaurai sir Itay masitin bada lekay gi ine indol khardi yawdaba yari ayamukta haizarugi itay magi chatbada setna chana basu amata leiram khiroi
Sargi thabakto itay matin khra matung khanabiba yaroidra. Leibak miyamangda ikai firuk khumdanaba chang tadanaba honariba adu karisu leita tap oktuna khumlai. Minai thabak taruso ahya pasarna saida yeningde. Minarabagi wahai adu Leon leibana Minarabadon sinduna chairuba adu ngamda hana sauridugi mathakta Minarabagi wahai adu tabada hena mai haukre. Thoiba mamittagi mapi adu kana uhanda fatai thoktuna pakhon pirei. Itayma hoigi ima baba hoina aikhoibu chana lonchat amata yaudana hainabado pamdabagi haizabani. Yumda thindrasu yai. Thoiba mathamoida khali. Oh, onthoknasu hongkraba potsak ama yumsigi leitingni haiduna hekla ida. Loya Leon don sinduna. Leon, thangnariba ini singsiga tanaraga kari no changadabasingdo leiruso. Phani sir. Leon su wahai adu hairamduna thokre. Thoibasu makada Minarabana chatkibada nga chara amatu sajaraga chatkinaba haiduna nupi amagi masil tauba praprap kumki. Loya kok adu puba ngamda phamung aduda kitfam thai makut ani aduna mamai aduda amuktang nan thai phone adu lakthokduna Thoibigi WhatsApp tipi adu hanjin yengli. Loya na tauriba adu Minaraba masu uribani manakta leiriba mabuna na thaiduna thamlaga lamlanbi amagi wakal changlabadi kananabu sauningba fauroi. Minaraba Thoibibu mathamoida singnari fathaba ngamdaba wakhalnasu phana khandokpa ngamhankidri. Minaraba Loya magi manakta changsili phone adu Loyagi makhut adudagi lauduna off tokshili kagi thongadusu praprap thingjinkre. Somdasu Thoibi Delhi airport yauri. Delhi to Goa gi flight aduda amuk tonglai. Madaw yaba haigadra ngasai Imphal to Delhi fabo tongminarakpa nupa adu handang mukshu punna sit thanglana hek phaminari. Thoibi nupa adu kaya phattaba miyoi shumandabana wari saba haurai. Hi. Nupa masu pakhom pirai. Hello. Thoibi su nupa adu khanglabasu hek kauba hangoizadana ngasaidagi hangdana leiribani. Adubu haujiktada hanglai. Somse Chinglengi Loifatringaida 300% correct. Thoibi wahai aduda tumina laikre nupa aduna makha tarai. Goa trip se ithantaro. Oh, kai thabak lege. Thoibi nupa adugi wahang aduda mamit adu makha da yengthaduna ngayak tumina lairi aduga pakhom pirai. Sum koiboina lakpani. Nupa adu suhande. Koibabu itomda chatpase boring oidrone. Oirasu pistiribani. Aisu Goa se vacation fanglingai sida koibu chatlini. Ado can you enjoy with me as a friend? Thoibi su aroibagi wahai adudani mamai adu fatyeng khalakduna. Okay. Leiba chabagidi hanana contact tawbikrabo? No, tawjadri. Fare adudi ekhoi aunty hoida punna leiminabadi kai kaige. Thoibi su khumlai. No thanks for that. I hotel amada leini. Khoi aunty gidisu hotel ni. Hotel gi ordi yarani. Thoibi hanagum mamai adu thongnawdi yengduna tumina laikre. Somdasu pari. Memory card to engon sino. Furi mafam khangda hanjin. Pigani matam yaudri matamdi yorakanda soidan pigani. Mamai aduda isingna haijili nupa adu pidring chongduna khangi onthongna sumaril khakraboi machildagi wahai ama faba kangdri. Matam sudri takpara aduk chaina fangladu fau asengba haidri. Somdasu sarat. Rex, kaino tawriba matawsi ngasibo? Pabung, nupa du nupi chenkre. Ha. Sarat angakpana masa adu thak hekni i. Ningsinglai machanupina magi tampakta hiptuna kapkiba chalamliba paukhungsing adu amamamta fonglai. Pabung, ima leiramlabadi nungairamni ko. Ima leiramlabadi aigi apamasu imada hairamgani ko. Ima leiramlabadi sigumba tanjase ima manadi soidana khangbiramgani ko.
Pabung. Flashback in. Saran. Kari. Usittaba saradana. Kanagi macamasuno. Pabung, mama mapa ni maglay Saran ingagagna. Matau karamna. Chahi kya ke mamangi wari no. Kari haiba, hujiki lamduba. Pabung, kumbi. Hujikna uripokta layri. Uripokta layba lamadu mapa na mayum pandringay da laybo ira male. Mapa da may tayni. Mama na kabuini na haigam tawi. Ming dubu. Oh, Ningthoi kawi hai mamagi maming do. Kari. Ningthoi haiba. Sarat angakpatana mamit manapumba langthokre. Minarababu chatnabi matung ina thinkraba matung loya Thoibigi number atuda call yamna tawri. Hainingba wahaisu lisingni tamningba mapausu kayani. Fongdokningba thamoygi oiba wahaisu kaya amani. Minaraba amadi loya makhoi anidi chenba numit aduna makhoi anigi ahanba leiminaba natti. Mamang dasu kayarak makhoi anidi leiminakrabani. Adumakna Minaraba mahakna loya magi mafamda ikaiki haiba adu yaukidabani. Thoibigi number adu switch off adumak leibana loya tawfang khangda wal aduda safukana thinjilli. Makut adu pungtat tatle chaina su faukidre sinthara ipirang ningsingla i Thoibigi wahai. Da aibu punsigi thadokpiganu ko. Nangna kanagumbi amagi hek oikradi aidi yamna kapkani. Thoibigi angang macha amagumna kezaba wahai-sing adu ningsinglai. Loya mahakna Thoibibu sungnung nungsikide haibadi yaroi. Adubu pukche leptaba mathamoi warakpa ngamdaba migibu kana leigani. Numit adu ayuk anganbani Gopal yum aduda thunglare. Loya school dagi yamna ngana halai. Atatpa makut adusu ukini khana globe ama uplaga laibani. Airport talabo magchatludrabasu Gopal bu uningbana yumda ngana halaklibani. Loya gari adu thauzilai, gari adu dagi kumthaduna imung lomda changlai. Gopal su pochai sing adu thoibada sina sigini haiduna sofa aduda harau harau yengminarami. Matau adu loya yengjari kaurai. Kaka. Gopal loya de yenglai harauna. Hai, icha thoiba, icha halakledana. Loya Gopal gi nakta changsilai, Gopal gi makhong sokna khurami. Yare, hogalo. Kaka, ay kakabu okpa lakpa ngamkidri. Gopal amadi loya sofa aduda famthai. Yare, nang school gi kari gi tawba duda kaka thoini nungai taba tawdese. Karai, Ronaldia. Loya na hanglakpa aduda Leon mamit mana thakatli Thoibana paukham pirai. Kaka, Ronaldo mafam khangdre, haisu hairamdi. Karai da leirino haiba aikhoi somta khangdre. Loya paukham kari supide thibadi thiribani masu adubu likhuna mata fangdabana tumina leiribani. Gopal loya donsilai. Bunga, kari no ne harisibo. Loya paukham amata piraktaba aduda Gopal wa adu thaidoktuna atopa don thorai. Nangi luhongbase kakari tapthaba pamdi. Nangi be maduda amukta line lo. Hayengse numit thaban su yamna pai. Cheluba matung ahal khara chatuna afaba numit lemnaba chatkadabado. Hayengse kaka chatki haina khali. Nasa su yanarabani hanadagi su hauna khangnarabani. Aduna kakari tapthaba pamdi. Loya arepa leiti palefam leiti Minaraba masu mahagi oiningi Thoibi mahaksu migi ohiningde dumakna. Hoi kaka, kakana fani khanbado adum tawbiyu. Ai pau pikrage. Phare adudi nangsu pothajaru ronga ha. Thoiba, se nangi ni si paisinjaro. Ronalgi na sida leire thamjinbiro. Hai, Leon, launi nangsua. Se sini jagini. Nakhoi sargidi kaka horen pirage. Masi haiduna Thoibana Gopalgina haiduna sengdoktuna thamliba ka aduda changlai. Gopal lamsang lakpagi masa adusu warabani phamung aduda famthai aduga mahaki walat adu lakthoktuna hangdorei. Nakit anida lengon aduna famlibi nupi ani aduda munna yengli. Kauri machinda. Theima. Somdasu Thoibi amadi lemba airport yaure. Thoibi na yadadana taxi ama faraga hotel ama book tawrage haiduna magi luggage adu induna chatli.
ꯂꯦꯝꯕꯁꯨ ꯊꯣꯏꯕꯤꯅ ꯌꯥꯔꯛꯇꯕꯗꯨꯗ ꯃꯗꯣꯝꯆꯥꯒꯤ ꯐ꯭ꯂꯦꯠꯇ ꯂꯩꯅꯤꯡꯕ ꯐꯥꯎꯔꯛꯇꯦ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯄꯥꯎ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯒꯋꯥ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯂꯩꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯥꯁꯨ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯅꯥꯒꯦꯠꯇ ꯑꯍꯥꯡꯕ ꯇꯦꯛꯁꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯇꯦꯛꯁꯤ ꯑꯃ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯈꯥꯝꯕꯗꯨ ꯎꯕꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒ ꯇꯍꯥ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯕꯗ ꯈꯪꯍꯧꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯅ ꯊꯣꯝꯈꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟꯗ "ꯑꯦ ꯏꯃꯥ!" ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯇꯨꯡꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯐꯣꯟ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯌꯧꯔꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯤꯕ ꯇꯟꯖꯥꯅꯤ꯫ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏ ꯅꯥꯏ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ ꯇꯝꯄꯥꯛꯇ ꯊꯝꯂꯤ꯫ ꯃꯁꯥꯃꯛ ꯗꯣꯛꯇꯔꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯀꯔꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯀꯅꯤ? ꯂꯦꯝꯕ ꯇꯨꯡꯗ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯂꯦꯞꯅꯕ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯃꯅꯤꯄꯥꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯏ꯫ ꯂꯦꯝꯕ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡꯉꯥꯡꯂꯕꯅꯤ꯫ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯗꯣꯝꯆꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯦꯌꯔꯄꯣꯔꯠꯇ ꯊꯝꯂꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯕꯤꯔꯨꯅꯕ ꯄꯥꯎ ꯍꯥꯏꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯕꯨ ꯎꯔꯨꯕꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯌꯧꯔꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯣꯏꯕꯤꯕꯨ ICUꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯃꯃꯤꯠ ꯑꯗꯨ ꯏꯉꯥꯡꯉꯥꯡꯗꯨꯅ ꯍꯨꯃꯥꯡ ꯃꯔꯤꯛꯅ ꯃꯃꯥꯏ ꯑꯗꯨ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯃꯈꯨꯠ ꯑꯗꯨꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯆꯥꯝꯊꯣꯛꯄ ꯇꯧꯔꯨꯗꯦ꯫ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯅꯥꯟꯁꯤꯜꯂꯤ꯫ ꯇꯁꯦꯡꯅ ꯊꯣꯏꯕꯤꯒꯤ ꯐꯤꯚꯝ ꯑꯗꯨꯗ ICU ꯃꯃꯥꯡ ꯑꯗꯨꯗꯒꯤ ꯃꯥ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯆꯠꯅꯤꯡꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯔꯤꯁꯦꯞꯁꯟ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯏꯃꯔꯖꯦꯟꯁꯤꯗ ꯄꯨꯈꯠꯈꯤꯕ ꯑꯗꯨ ꯀꯔꯣꯝꯗꯅꯣ ꯍꯪꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯦꯝꯕ ICU ꯔꯨꯝꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯃꯈꯨꯗ ꯄꯗ꯭ꯔꯥꯛ ꯌꯥꯟꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯃꯗꯣꯝꯆꯥꯅ ꯇꯍꯥ "ꯂꯦꯝꯕ, ꯀꯃꯥꯏ ꯇꯧꯔꯤ? ꯃꯅꯨꯡꯗ ꯄꯨꯁꯤꯟꯒꯦ ꯏꯆꯥ꯫ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯤꯔꯣ ꯂꯦꯝꯕ?" ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯗꯣꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯆꯟꯗꯥ, ꯃꯈꯥ ꯌꯥꯝꯅ ꯇꯥꯏꯗ, ꯀꯣꯟꯅ ꯍꯪꯁꯤ ꯃꯗꯨꯏ ꯋꯥꯗꯨ." ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯆꯤꯡꯅꯔꯤ꯫ ꯍꯪꯕꯁꯨ ꯉꯝꯍꯟꯗ꯭ꯔꯦ ꯂꯦꯝꯕ ꯃꯥꯒꯤ ꯃꯇꯧꯗ꯫ ꯇꯁꯦꯡꯅ ꯃꯥꯟꯗꯦ ꯅꯨꯄꯥ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯤꯅꯧꯕ ꯑꯣꯏꯔꯤꯕꯅꯣ, ꯑꯇꯠ ꯑꯈꯝ ꯂꯩꯇ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯅ ꯃꯗꯣꯝꯆꯥ ꯑꯗꯨ ꯂꯦꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯗ ꯀꯣꯜ ꯇꯧꯔꯤ꯫ ꯈꯔ ꯆꯠꯊꯣꯛꯑꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯂꯦꯝꯕꯅꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯣꯏ꯫ "ꯍꯜꯂꯣ ꯏꯆꯦ." "ꯍꯜꯂꯣ ꯆꯟꯗꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯨ ꯌꯧꯔꯛꯑꯕꯣ?" "ꯌꯧꯔꯛꯑꯦ ꯏꯆꯦ, ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤ ꯇꯧꯔꯤꯁꯦ." ꯄꯨꯔꯅꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ "ꯍꯥ, ꯀꯩꯗꯧꯔꯒꯦ ꯆꯟꯗꯥ?" "ꯆꯦ, ꯑꯩꯈꯣꯏ ꯂꯦꯝꯕꯗꯣ ꯀꯅꯥ ꯆꯠꯃꯤꯟꯅꯈꯤꯒꯦ?" "ꯃꯊꯟꯇꯅꯤꯅꯦ, ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯅꯤ ꯒꯋꯥꯗ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯇꯤꯀꯦꯠ ꯍꯦꯛꯇ ꯀꯛꯈꯤ꯫ ꯃꯦꯟꯃꯥꯟꯒ ꯑꯝꯇ ꯇꯥꯍꯧꯕ ꯅꯠꯇꯦ." "ꯆꯦ, ꯑꯩꯈꯣꯏ ꯂꯦꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯂꯣꯏꯅꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯌꯦ." ꯄꯨꯔꯅꯤꯁꯨ ꯉꯛꯅ "ꯍꯥ, ꯀꯩꯅꯣꯅꯦ ꯆꯟꯗꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ?" "ꯈꯪꯗꯦ ꯏꯆꯦ, ꯃꯣꯏ ꯀꯀꯥꯅ ꯃꯇꯥꯡ ꯆꯥꯗꯦꯅ ꯑꯩꯁꯨ ꯍꯪꯗ꯭ꯔꯤꯌꯦ." "ꯆꯟꯗꯥ, ꯅꯪ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯉꯨꯅꯦ꯫ ꯁꯣꯝꯗ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯒ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ? ꯑꯩ ꯃꯤꯃꯥꯡ ꯐꯝꯕ ꯇꯥꯔꯦꯃꯤ." "ꯍꯣꯏ ꯏꯆꯦ, ꯑꯗꯨꯅꯤ ꯑꯩꯁꯨ ꯏꯆꯦꯅ ꯅꯍꯥꯟ ꯍꯥꯏꯔꯛꯄꯗꯨꯒ ꯉꯁꯤ ꯇꯧꯔꯛꯏ ꯃꯇꯧꯁꯤꯒ ꯏꯉꯛ ꯍꯦꯛ ꯉꯛꯏ꯫ ꯆꯟꯗꯥ, ꯅꯪ ꯑꯇꯩ ꯂꯩꯔꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯍꯪꯗꯣꯔꯛꯑꯣ꯫ ꯁꯣꯝꯗ ꯑꯩꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯎꯀꯤꯜꯅꯤ꯫ ꯑꯩꯅ ꯁꯤꯟꯗꯨꯅ ꯍꯥꯏꯅꯔꯨꯕꯅꯤ, ꯅꯈꯣꯏꯅ ꯇꯩꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯔꯝꯃꯣ, ꯀꯩꯅꯣ ꯑꯩꯅ ꯑꯣꯏꯗꯣꯏꯁꯤꯕꯣ?" "ꯆꯦ, ꯌꯥꯝ ꯂꯨꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯈꯤꯅꯨ꯫ ꯑꯩ ꯑꯃꯨꯛꯇ ꯃꯦꯟꯃꯥꯟ ꯇꯥꯅ ꯍꯪꯗꯣꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯄꯥꯎ ꯄꯤꯔꯛꯀꯦ." "ꯊꯝꯃꯣ, ꯅꯪ ꯁꯣꯏꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ ꯏꯆꯦ." ꯃꯤꯅꯤꯠ 30ꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯍꯪ ꯍꯪꯅꯕ ꯂꯥꯛꯅꯔꯤ꯫ ꯗꯣꯛꯇꯔꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯤꯟꯗꯒꯤ ꯊꯣꯛꯄ ꯉꯝꯗ ꯂꯩꯃꯥꯏꯗ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯅꯤꯡꯕ ꯀꯥꯏꯅ ꯐꯝꯊꯈꯤ꯫